시스테이시다 딸피기 놀라이버두나 시수록 마야이 레이레 솜다 샷라가네바 롱라우비기 이랑 아직 봄 타다락거기 떠리도 미싱쉐 시다 마시 마라파비 싱게 시다 레이리에 마피 마시 시다 레이레 안두가 시나 모이랑 랑파기 따르비 포인트 시나 모이랑 바자르 하이버기 람비 이거 스마이나 이랑기니 사실라 마야 카디 레이리 아도 ꯑꯩꯈꯣꯏꯒꯤ ꯃꯄꯥꯗꯅꯦꯕ ꯃꯩ ꯊꯥꯕ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯑꯗꯨ ꯃꯝꯃꯤꯉꯩꯗꯒꯤ ꯏꯔꯥꯡꯁꯦ ꯍꯧꯅꯔꯛꯄ ꯃꯌꯥꯝꯁꯦ ꯑꯗꯨ ꯁꯤꯂꯩꯅ ꯃꯩꯔꯥꯐꯦꯕꯤꯁꯤꯡꯁꯦ ꯈꯔ ꯆꯈꯥꯏꯔꯒꯗꯤ ꯂꯩꯔꯤꯕ ꯑꯗꯨ ꯐꯖꯅ ꯅꯣꯡ ꯆꯨꯕꯁꯤꯒꯤꯔ ꯈꯪꯗꯦ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯗꯦ 이제 ꯃꯇꯥꯏ ꯆꯠꯁꯤ ꯑꯗꯣ ꯃꯌꯥꯝ ꯀꯥꯡꯁꯤ ꯈꯤꯡꯉꯛꯄꯗ ꯑꯩꯈꯣꯏꯗꯤ ꯉꯟꯇꯥꯅꯒ ꯊꯣꯛꯂꯛꯑꯦ ꯍꯥꯏꯕꯗꯤ ꯌꯦꯡꯉꯣꯅꯦ ꯃꯤꯒꯤ ꯃꯆꯥꯗꯣ ꯀꯨꯏꯅ ꯑꯉꯥꯡ ꯌꯥꯎꯗꯗꯅ ꯂꯩꯕꯗꯒꯤ ꯁꯨꯃꯥꯏꯅ ꯌꯥꯎꯔꯛꯄꯅꯦ ꯍꯥꯏꯌꯦ ꯑꯗꯨꯒ ꯑꯅꯤꯃꯛꯇ ꯄꯨꯂꯞ ꯀꯩꯅꯣ ꯇꯧꯔꯦꯗꯅ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯌꯧꯁꯜꯂꯦ ꯁꯤ ꯃꯣꯏꯔꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯄꯥ ꯌꯧꯗꯣꯔꯦꯕ ꯑꯗꯨꯒ ꯅꯣꯡ ꯆꯨꯕꯁꯤꯅꯁꯨ ꯊꯣꯛꯂꯛꯄꯗ ꯌꯥꯝ ꯗꯦꯟꯖꯔ ꯑꯣꯏꯔꯤꯁꯦ ꯃꯤꯁꯤꯡꯁꯦ ꯑꯗꯣ ꯑꯩꯁꯦ ꯈꯤꯇꯪ ꯊꯨꯅꯗꯤ ꯆꯠꯀꯦ ꯍꯥꯏꯕꯗꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯑꯞꯂꯣꯗ ꯇꯧꯕꯗꯨꯗꯤ ꯁꯨꯃꯥꯏꯅ ꯏꯔꯥꯡ ꯊꯣꯛꯑꯦ ꯈꯣꯠꯂꯦ ꯍꯥꯏꯕꯗꯣ ꯈꯪꯗꯕ ꯌꯥꯏꯕ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯍꯥꯟꯅꯒꯤ ꯅꯠꯇ꯭ꯔꯣ ꯀꯥ ꯌꯥꯝ ꯍꯥꯏꯅꯩꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅꯤꯡꯉꯥꯏꯒꯤ ꯏꯔꯥꯡ ꯊꯣꯛꯑꯦ ꯁꯨꯃꯥꯏꯅ ꯀꯟꯗꯤꯁꯟ ꯁꯤꯒꯨꯝꯕ ꯂꯩ ꯍꯥꯏꯕꯗꯣ ꯈꯪꯅꯤꯡꯉꯥꯏꯒꯤ ꯂꯥꯏꯚꯁꯦ ꯑꯣꯏꯅ ꯇꯧꯔꯛꯄꯅꯦ ꯑꯗꯣ ꯁꯤ ꯌꯦꯡꯉꯣ ꯁꯤ ꯃꯣꯏꯅ ꯇꯧꯔꯛꯏꯁꯦ ꯑꯩꯈꯣꯏꯅ ꯇꯧꯕ ꯑꯣꯏꯇꯥꯔꯗꯤ ꯉꯁꯥꯏ ꯑꯩꯅ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣ ꯑꯥꯔꯃꯤꯅꯦ ꯑꯗꯨꯅꯦ ꯆꯪꯉꯛꯑꯒ ꯀꯣꯃꯤꯡ ꯇꯧꯔꯤꯅꯦꯅ ꯇꯧꯔꯛꯑꯅꯤ ꯍꯥꯏꯕ ꯑꯗꯨꯒ ꯃꯣꯏ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗꯤ ꯀꯔꯝ ꯀꯩꯝ ꯍꯥꯏꯗꯦ ꯑꯗꯨ ꯇꯣꯔꯣꯡꯉꯥꯎꯕꯤꯗꯕꯨꯗꯤ ꯌꯥꯝꯅ ꯍꯧꯖꯤꯛ ꯀꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇꯪꯅꯦ ꯍꯧꯖꯤꯛ ꯏꯆꯦ ꯑꯃꯒ ꯑꯩꯒ ꯊꯣꯛꯂꯛꯏꯁꯦ ꯑꯩꯈꯣꯏꯔꯣꯝꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯁꯥ ꯌꯧꯁꯜꯂꯛꯏꯁꯦ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤꯗꯪ ꯆꯠꯄꯗꯨꯗꯤ ꯑꯃꯨꯛ ꯈꯤꯇꯪ ꯂꯥꯞꯅꯕꯅꯤꯅ ꯒꯥꯔꯤꯗꯣ ꯑꯗꯨꯗ ꯒꯥꯔꯤ ꯆꯦꯟꯅꯗꯕꯅꯤꯅ ꯑꯗꯨꯒ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯄꯥ ꯌꯧꯁꯜꯂꯛꯑꯦꯗꯅ ꯁꯤꯗꯐꯥꯎꯗ ꯑꯉꯝ ꯑꯊꯣꯡꯅꯦ ꯇꯧꯔꯤꯁꯦ ꯇꯨꯃꯤꯟꯅ ꯌꯦꯡ ꯂꯩꯔꯤꯁꯦ ꯉꯛꯇ꯭ꯔꯣ ꯃꯣꯏ ꯊꯃꯣꯏꯁꯦ ꯃꯣꯏ ꯃꯆꯥ ꯃꯁꯨꯗꯣ ꯁꯣꯛꯄ ꯑꯣꯏꯇꯥꯔꯗꯤ ꯃꯣꯏ ꯀꯩ ꯑꯣꯏꯅꯤ ꯀꯩꯗꯧꯅꯤ ꯍꯥꯠꯀꯦ ꯍꯥꯏꯔꯛꯀꯅꯤ ꯐꯥꯒꯦ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕ ꯑꯗꯨꯅꯦ ꯁꯤ ꯈꯤꯇꯪ ꯈꯟꯕꯗꯤ ꯐꯕꯅꯦ ꯁꯤꯗ ꯀꯥꯡꯄꯣꯛꯄꯤ ꯆꯪ ꯌꯥꯔꯦ ꯑꯗꯨ ꯆꯪ ꯌꯥꯔꯦ ꯍꯥꯏꯌꯦ ꯑꯗꯣ ꯁꯤ ꯆꯪ ꯌꯥꯔꯤꯕ꯭ꯔꯥꯕꯁꯦ ꯍꯧꯖꯤꯛꯐꯥꯎꯗ ꯀꯅꯥꯝ ꯀꯩꯝꯇ ꯑꯗꯨꯗꯥ ꯇꯧꯗꯦ ꯁꯤꯗ ꯃꯩꯔꯥꯐꯦꯕꯤꯁꯤꯡꯁꯦ ꯁꯤ ꯈꯤꯇꯪ ꯖꯨꯝ ꯇꯧꯔꯛꯀꯦꯀꯣ ꯃꯌꯥꯝ ꯁꯤꯗ ꯃꯩꯔꯥꯐꯦꯕꯤꯁꯤꯡꯁꯦ ꯃꯣꯏꯁꯨ ꯉꯜꯂꯤꯉꯩꯗꯒꯤꯅꯦ ꯁꯨꯃꯥꯏꯅ ꯁꯥꯎꯅꯕ ꯏꯔꯥꯡ ꯍꯧꯅꯔꯛꯑꯕ ꯁꯥꯎꯅꯔꯕ ꯃꯌꯥꯝꯁꯦ ꯑꯗꯨꯗꯨꯅꯅꯦ ꯁꯨꯃꯥꯏꯅ ꯃꯩꯔꯥꯐꯦꯕꯤꯁꯤꯡꯁꯦ ꯑꯩꯁꯦ ꯁꯠꯅ ꯅꯝꯕꯒꯤ ꯈꯤꯇꯪ ꯚꯤꯗꯤꯑꯣꯁꯦ ꯅꯣꯝꯃꯦ ꯅꯤꯛꯑꯦ ꯑꯗꯨꯕꯨ ꯑꯗꯨꯝ ꯈꯪꯅꯕꯒꯤ ꯀꯩꯅꯣ ꯇꯧꯔꯛꯀꯦ ꯁꯤ ꯃꯣꯏꯔꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅꯦꯕ ꯁꯤꯁꯤꯅ ꯑꯧ ꯀꯅꯥꯅ ꯑꯃꯨꯛ ꯍꯥꯏꯅꯣꯅꯦ ꯃꯣꯏꯅ ꯇꯧꯔꯛꯑꯒꯗꯤ ꯁꯤꯗ ꯀꯦꯅꯦꯜ ꯑꯃ ꯂꯩ ꯆꯤꯡꯗꯒꯤ ꯀꯨꯝꯊꯔꯒ ꯁꯤ ꯀꯦꯅꯦꯜꯁꯤꯗꯒꯤ ꯂꯥꯛꯑꯀꯥꯟꯗ ꯍꯥꯏꯗꯤ ꯃꯦꯟ ꯔꯣꯗꯇꯒꯤꯁꯨ ꯀꯤꯂꯣꯃꯤꯇꯔ ꯍꯥꯐ ꯑꯦꯟ ꯀꯤꯂꯣꯃꯤꯇꯔꯒꯨꯝꯕ ꯑꯩꯈꯣꯏ ꯗꯤꯁꯇꯦꯟꯁ ꯂꯩꯕ ꯍꯧꯖꯤꯛꯀꯤ ꯖꯨꯝꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯡꯂꯥꯎꯕꯤ ꯑꯋꯥꯡ ꯂꯩꯀꯥꯏꯁꯦ ꯁꯤ ꯃꯦꯟ ꯔꯣꯗꯅꯦꯕ ꯁꯤ ꯃꯦꯟ ꯔꯣꯗꯁꯤꯗꯒꯤ ꯂꯩꯔꯀꯥꯟꯗ ꯃꯥ ꯊꯣꯡꯅꯥꯎ ꯃꯄꯥꯁꯤꯒ ꯍꯥꯏꯔꯗꯤ ꯁꯤꯒꯤ ꯗꯥꯏꯔꯦꯛꯁꯟꯁꯤꯒꯤ ꯁꯤꯗꯒꯤ ꯑꯗꯨꯝ ꯑꯣꯏꯔꯛꯄ ꯌꯥꯕꯒꯤ ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯣꯏꯅꯤꯡꯉꯥꯏ ꯑꯣꯏꯕꯒꯤ ꯃꯆꯥꯛ ꯑꯃ ꯂꯩ ꯍꯥꯏꯇꯥꯔꯦ ꯁꯤꯗꯒꯤ ꯁꯨꯝ ꯂꯥꯛꯄꯁꯤꯅ ꯃꯥꯒꯤ ꯁꯣꯝꯒꯤ ꯁꯨꯝ ꯂꯥꯛꯄꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯖꯨꯝꯁꯤ ꯑꯩꯈꯣꯏ ꯁꯤ ꯃꯥꯒꯤ ꯑꯔꯣꯏꯕ ꯐꯦꯟꯁꯤꯡꯁꯤ ꯑꯩꯈꯣꯏ ꯃꯤꯇꯔ 300-400 ꯂꯥꯞꯄꯦ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯊꯣꯡꯅꯥꯎꯁꯤꯒꯤ ꯃꯊꯛꯁꯤꯗ ꯑꯩꯈꯣꯏ ꯚꯦꯟꯇꯤꯂꯦꯁꯟꯁꯤꯗ ꯑꯩꯈꯣꯏ ꯂꯥꯏꯠꯁꯦ ꯎꯕꯅꯤꯅ ꯃꯁꯤꯒꯤ ꯇꯥꯔꯒꯦꯠꯁꯦ ꯂꯧꯔꯀꯥꯟꯗ ꯇꯧꯔꯛꯄ ꯑꯣꯏꯅꯤ ꯍꯥꯏꯕꯒꯤ ꯈꯟꯖꯕ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯃꯥꯒꯤ ꯊꯣꯡꯅꯥꯎꯁꯤ ꯁꯤꯗ ꯄꯥꯟꯕꯅꯤꯅ ꯁꯤꯗ ꯀꯥ ꯑꯃꯗꯤ ꯂꯩꯅꯤ ꯍꯥꯏꯕꯁꯤ ꯃꯣꯏꯅ ꯈꯜꯂꯝꯕ ꯌꯥꯏ ꯁꯤ ꯖꯨꯝꯗꯅꯤ ꯑꯔꯣꯏꯕ ꯖꯨꯝ ꯑꯣꯏꯕ ꯁꯤꯗꯒꯤꯗꯤ ꯑꯃꯨꯛ ꯃꯅꯤꯡꯁꯨ ꯑꯩꯈꯣꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯁꯣꯝ ꯃꯅꯤꯡꯂꯣꯝ ꯁꯥꯏꯠꯁꯤꯁꯨ ꯁꯤꯁꯨ ꯑꯝꯇ ꯇꯥꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯣꯏꯁꯦ ꯂꯩꯅꯤ ꯁꯤꯕꯨꯛꯇꯤ ꯌꯧꯔꯝꯃꯣꯏ ꯇꯧꯔꯛꯄ ꯌꯥꯕꯁꯦ ꯃꯔꯝ ꯈꯔꯗꯤ ꯂꯩꯔꯝꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯃꯐꯝꯗꯨ ꯌꯦꯡ ꯇꯥꯔꯦ ꯇꯥꯔꯒꯦꯠ ꯄꯣꯏꯟꯁꯦ ꯁꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯕꯁꯤꯅꯤ ꯑꯩꯈꯣꯏ ꯈꯟꯖꯔꯤꯕꯁꯦ ꯂꯩꯔꯒ ꯃꯣꯏ ꯂꯥꯛꯑꯝꯃꯒꯗꯤ ꯁ꯭ꯋꯥꯏꯁꯤꯗꯒꯤ ꯁꯣꯝ ꯁꯥꯏꯠꯁꯤ ꯃꯣꯏꯒꯤꯅꯦ ꯇꯞꯅ ꯇꯧꯔꯝꯗꯧ ꯃꯥꯟꯗꯕ ꯍꯥꯏꯇꯥꯔꯦ ꯁ꯭ꯋꯥꯏꯁꯤꯗꯒꯤ ꯑꯗꯨꯝ ꯇꯧꯔꯝꯗꯧ ꯃꯥꯜꯂꯦ ꯍꯥꯏꯇꯥꯔꯦ ꯇꯧꯔꯒꯗꯤ ꯁ꯭ꯋꯥꯏꯕꯨ ꯁꯣꯝꯗꯤ ꯁꯤꯗ ꯀꯦꯅꯦꯜ ꯑꯃ ꯂꯩꯕꯅꯤꯅ ꯁꯤ ꯀꯦꯅꯦꯜ ꯑꯃ ꯂꯩ ꯁꯤ ꯀꯦꯅꯦꯜ ꯃꯔꯤꯟꯁꯤꯗ ꯂꯥꯛꯑꯒꯁꯨ ꯎꯔꯣꯏꯗꯕ
미터 정화목 라포라에 따라 일이지. 이제 복귀를 했지. 좀지나 되기지네. 시 돈나오지네. 이제 일이지. 차이디 또 뭐야 뭐 어떻게 걸려 야버기 저 같은. 너 차이기 지대기 잠나 랍나 주어요. 차이자 가지고 있더니. 좀지네. 빌딩내 사바 좀 내. 시기 낚았네. 뭐야. 돈나오 낚은 손 찾지네. 좀 잡기만 이건 잡다. 또 뭐야 이거 또 보지. 시기를 불러만 기대. 시기 빨리가 돈나오기도 상을 나가리 빨라가 소 건져서 아주 손 사이트도 어디 거기 어왕던 사이트 어디 거기 까박까 야리지 손을 건기 사이트기 까박고 야들이 거기 어떻고 야다 손 사이트기 어거든. 나타가나 뭐야 낙을 나가 떨고마. 아 비스를 불러만 올 거자가 오이버리나. 그럼 좀 살키지만 맨 어떻게 회장이 지금 라스 오이버 운동 보고 오이버 아주 또 뭐야 보고 이러거디 무슨 내 전지가 알거디 시기 러북치 라망스들이 나가 또 뭐야 보기 동sab을 내나 큰 잡아야 저기 우무콩사 우무콩사네 뭐 앞을 이게 당보다 우익목콩 하나 딱 이래 거기 우무콩만 빠네 그세 좀 이제 별로 집어내 이제 볼링 내야 되나 우무콩 내야 되나 우무콩세 상나라 옥송 모양 만능내야 봐 또 뭐야 보지 우익목콩이야 시디 모이나 좀 나고다 거기 아미 cái 감도 생각하고 있네 봐 러북스를 꾸미나 러북스를 꾸마 아미는 죽한 거야 봐 꾸마가 좀 이낙낙과 어디 악항범을 떨고 좀 많이 나 다 어디 지금 그만 돈을 내고 그러 이 빌딩이 벌써 이제 네 뭐야 없이 좀 살기 남라면 또 군대 들어 했다 그 우익목콩 하나만 딱 비에 시작 가지 되게 또 보이네나 지금 폰도 내가 시기 종로비 우리 부품 맛이 종로비 아왕을 까이 그래서 동거니 발가락 좀 그러나 짜고 했다 그래서 서부 걸레다 이제 우리 부모들이 제 호레이버니 우로이 호레이버니 오너지 아무 마사부 수나 때다 시신에 그 말을 쓰기 링텐 뭐 가서 사서 지들 그냥 뭐 이게 맞자 유튜브 같은 거 카페 맨날 그때 얘가 지금내나 삼성 어떤 뭐 카페 지금 합쳐놨다 am 짜고 뭐 마사는 점점 어디 오고 그리고 아마 그 파워풀 거 뭐지 뭐냐 버지 뭐 거기 쇼 이거 보시나 강했다 그 빨리 다 그리고 지금 제시 파워가 그래요 제가 나가 동이 빨리 그니 빨리 당연 좀 소해다야 당연 그거서 우리 시기 책 레이바 간 버포스 팔파이시 그라 좀 깔라바 서프 깔라바 봄에 따라 뭐 카페 시기 해라 깔라 통이다 레이브네 시기 책 가서 오지 훌러가 잘라 이브네 제 다리가 다 그냥 아주 부탁까지 그저는 수혜다 잡고 걸렸다. 그래서 오늘 뭐 pokal 그 반품을 매면 수혜도 진짜 손사이트기 오이비야 해디 시기 다이렉션에 딱부디 손 딱비리바 거기 내가 지기 가감 하이스네디 우이목콩 하이베 자가지기 아주 뭐 자가들이 나티 칼 라칸다 라망지다 라망지 라칸을 떨고 야해 그런 뭐야 해비네 거네 머리 근데 lep대 아이비시 이양 토해봐. 아주 한든지 그냥 망하고 방가 좀 시러버네. 아니 먹네 시리지. 혹시 가보고 보험이라 송기 마상 토토진 잡아 거의 통지복 초에 따르네. 자 우도원의 시기 마망이 통 잡부지까 소프마틱 깔래지. 송기 많은 게 통지복 야오나. 파워리 되고 보험이라. 삭티 레비 장지. 아직 시대기 까박거지나 아 많은 게 막이 전통적인 돌이고 통지복 야오 소록분이 맘이더니
지금 우리 평소 Kahit nung tuwa ni Ngam ni nagkakita. 아니 저는 이제 서부 나라에 서부 뭐 그런 데가 뭐 그런 거 있고 angani mak tu mo lagi dre ha bagi confirm sigi degi luri si degi kapak ko phom tina amanung gi thonau thong chibok yauri ni hetare ni si jum dong bu ni hetare yauri si soerani ma nga ngai ko ni an ju yauri si meno sin sondu ore adu meno tegi sim la kan da ko meter ko kilometer makhai gum chang sida la kan da lai bu jum jum jidagi boina kapak pa yai ni khaliba ko kisine kapak pa yai khali ji sono kan gi oi mo bi na song lam jidagi lamang jidagi la kan da kapak pa yai ngoni ha bi wakan ka lam jidagi ba lam sin hanyo kun haita hầu lắm nè chị có này cả đầu mi anga ni lại khi traba anga ni sáng sum giải ai tàu ra cái đi khôi Manipur khôi mấy tay cha sinh cả máy liền cái này hình cái này ngang xin ra cái tộc xin ra cái mồi thêm tàu ra cái yara rồi hả chị पैसा खरा पीरगा मियोय बगे पुछि ओना बे आपोते कारिनो तौगदो बिसे कारिनो वखन तौरो Fats Songai Mathai Pangai lambi ban hore ko. Lamunga ilang hore. Lamunga. Chẳng có tờ lưu thu. Ôi giờ cái pem với cái mà ba cái năm mươi chút luôn. Cái rồi kìa, cái bộ. Mama ngai sai je ma tum sak lo re. Gari mari ama sakta ba Masa ahum If the central government or a state government want peace in Manipur, then first stop the Kuki refugee militant terrorists. Let them stop firing. That's it. And especially I want to say this to Tangku Naga area, we have a village volunteers. So we don't need security. Please don't go there. So if we want peace, if the central want peace, if they are really concerned about peace, then let them stop firing.